Miss TV meeting tabiri bisingbu ahanba maktada taramna okchibagolena nomaitheng kunje soina khurumjari mariki pau miyam da pijari kuki khulai pai basingna ngarang ayu angan badagi hauna sugunu maitei khul tamna chatharakpa attack haujisu nakal anigi marakta akanba mongda khuthoknari kuki khulai pai basingna kapsilakpa 81mm mortar oramgani chingnaba kapsilakpada chauna amanga ta thokre ngarang ayuktagi leptuna chatharakpa kuki singi attack makhatari ngasi ayu angan badisu kuki na kapsilakpa 81mm chingnaba mortar shell ama sugunu awang lekai da leiba sugunu thong maya dagi moirang them radamu hongi yumgi sumangda tasilakna pokhaibada amang ata thoki masida sunatna BSF ki 136 battalion gi D company na leiriba sugunu gi higher secondary school da su kuki khulai pai basingna ngarang bom kapsilakpada perek manungda tasinduna pokhaiki lonena ngasi ayu pungte makhairom tarakpada su BSF ki Kemta bom amadi nomai kapsilakpadagi BSF personnel ama soki 81mm mortar ni chingnaba bom aduna pokhaibadagi amangata thoklaba imungi miyoi amana hai ngarang dagi chatharakpa koki singi etekna numidang pung 13 taramdaida ngaihak lepluraba matung amuk atat akhamletina bom na masing yamna nomai round kya kapsilakpani nongalamda ayuk pung mari tarakpa matamda hariba 81mm gi mortar bom asi kapsilakhibani laibak fopadagi yumaduda kanasu leitabana asokpadi yahaudre adubu yumgi potlam singdi amangata thokhale force leiduna attack asi chatharak labra haibagi jingnaba leire makon chatharak liba attack asi lenga dumina yengduna legadaba oirabadi khulngakpa sina thawai thadokpa tidana thingnajaragi haina pendaba fongdoki ngarangdagi koki khulai paiba singna bom amadi nomai kapsilakna landarakpada thukat khibadagi chahi yamlaba nubi ahom lekidrabani amasu sak charingaida pa nomaina sabakta panbadagi shopna laikanari bani hauji su makaya somda nakalani gi marakta khuthongna baleptri National Games Village Langolda nauna saba alternate housing complex ama ngasi Manipur Chief Minister N Birena Sangakre alternate housing complex sangabagi thormaduda Power Minister Thongam Biswajit Education Minister Thongnauzam Basanta Kumar Youth Affairs and Sports Minister Govindas Konthauzam Moirang SC MLA Thongam Santi Lamlai SC MLA Khongban Tabam Ibomcha Kumbi SC MLA S Premchandra Khetrigo Hashan SC MLA Thangzam Arun Kumar amadi tongan ba department singi makuk thong ki alternate housing complex asi Development Corporation and State Government Makada Planning and Development Authority Manipur Sabani Thoromadu Kamalena Sir Nongthomu Biren Hai Kai Sabagi Thabak Kanaba Ekoi Puna Gyan Tam Wari Basi Asoiba Aranba Kayambasini Adubu Mataba Kauriba Asigumba Wabasi Kimirona Kana Honaminasi na amabu gi matam nate ngasi sangariba quarter asida kana loinena government wakhalon kaya pana ngasi thokliba khoningdaba thokdo lambi ama oi haina kanna yauragadi tawbungame aduna ay videgi officers appreciate similar atuma matamda langol di aduna housing sigi types sadalaga maya honagadori maramdi ay ko singi lambi se leitaba aduna akoigi bukhase akoigi leijariba tampakta leijariba labuk khara purin jaga kharse mas important soy masikan dabe adabe
State ama chaukhutpa natraga lamdam aduda leiba mioising adugi chatnabi hakchang fana leiba amadi hena afaba standard of living leiba mathau tai haina Health Minister Dr. Sapam Ranjana Phongdokre wafam asingasi Anthropology Day ki thorom ama Manipur University ki Department of Anthropology na sinduna World Anthropology Post Congress 2023 International Seminar Anthropology in Practice Health Culture and Security haiba hiramda Manipur University ki Auditorium Hall da pangthokiba thorom aduga mailena Phongdokibani thorom aduda Health and Family Welfare Minister Dr. Sapam Ranjan Danamunjuri University ki Vice Chancellor Professor N. Ras Mohan Anthropological Society of Manipur ki President Professor K. Sharat Chandra Allahabad University ki Department of Anthropology ki Hanagi Head of Department Professor Bijoy S. Sahai Kumar Singh Mathangsina President amadi Honor oina saruk Minister Sapam Ranjan lamdam masida changsilakpa amadi angang pok security for the people amadi of the people da hingnaba ohela loinena lamdam masigi mioi singda kidney nabagi chang wangkhalakpa amadi fertility ki chang wangkhalak basi analayingi lam asida hena afaba chawkhatpa amadi micham yamna health ka hena kaya amasu semli amadi dama puna every individual of our state is as far as the healthcare that one needs. Our government has health sure Preservation and Protection Committee Manipur PPCM na ngasi Manipur gi mafam sinba thungna Manipur amasung India gi firal paiduna amadi tongan ba warol iba play card ching paiduna miyam galonena khongjang sangsin bagi saruk ama oina Kakching District Headquarter dasu miyamna khongjang sangsin ki Kakching Kaithel gi lambi gi na yeta masing yamlaba imai bel amadi Kakching Aramba Unit ki thomising lonena mioi kayana khutta India amadi Manipur gi machu tayet ki firal paidna chatakiba ngasi gi protest aduda miyamna remove double standard AR abrogate sue with cookie militants deport illegal immigrants down cookie narco terrorists save India save Manipur we want peace haina thaba placard sing supai ki ngasi ayuk pung tarom tabada Kakching Police Station gi manung channa leiba Imphal Mori lambi ki Kakching lamkhai Dr. Memcha Clinic opposite da sorarom dagi lakpa tata 407 Canter registration number MN04 ka Kakching registration number MN01 K83 oi thangbagi faigan tekna sokpadagi Kakching Jiban Hospital da pukatuna laikanarba matung Siza Hospital da refer tawkre ngasi accident aduda laikhidraba mi adugi maming MD sahi kun apokpa MD Abdul Rahman Kawi aduga sokna laikanariba mi aduna MD Samir sahi 38 apokpa Jiaul Haq Kawi makhoi animak sora makha laikai dagini mapa machin manawni hari aduga accident thokraba Tata 407 gari aduna Chandel district ki Lamkang Khunyai dagi JB Koko Koba Mui amagini gari adugi driver na JB Beswa Sahi Kunmanga Lamkang Khunyai dagi ni hari thodo thofam dagi fangba pawgi matung ina accident adu Yamaha K10 bike aduna Singlom dagi Sora Tamalakpada Tata 407 aduna wrong direction da dagi thiba hari thodo thofam da Kakching Gari sing lokot kre asi bahakchang postmortem ki demak Zelenski mail sangda pukre
ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 6ꯇ ꯖꯦꯅꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯦꯁꯤꯁꯇꯦꯟꯠꯒꯤ ꯐꯝ 65 ꯂꯧꯅꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯄꯗ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠꯀꯤ ꯔꯤꯖꯔቬꯁꯟ ꯌꯥꯎꯐꯝ ꯊꯣꯛꯄ ꯌꯥꯎꯔꯛꯇꯕ ꯍꯥꯏꯕꯁꯤ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠꯀꯤ ꯍꯛ ꯃꯥꯡꯍꯟꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯠꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯇ ऑनलाइन फॉर्म थागदबदु लेपियु शेड्यूल कास्ट की याफॉर्म थोपा रिजर्वेशन फजन थमलब मतुंगदा फॉर्म थाबियु हाइना रिप्रेजेंटेटिव्स ऑफ लॉयर्स कक्सिंग की सेक्रेटरी एम सामुना थादोरकपा चेरल अमना मैलिनबा अथॉरिटी की पुनिंग सिंसिलकली। टेक्नोपॉल डिस्ट्रिक्ट की मनुंग चेनलेबा कंबांग खुनौ विलेज ता रिल राम मरीन स्पोर्ट्स एसोसिएशन RMSA ना सिंधुना था सिगी तांग 12 चथरखिबा स्पोर्ट्स मीट 2024 ngasi losinkhre ngasi losinbagi tharamda di korungthang ex MLA 42 टेक्नोपॉल SC Dr. K Benedict Kanshawa Marine State Nodal Officer Ayus Amadi KS Kothil Marine EE MSRRD ki Maraki pau pijaba matang asida losinjari meeting tabirabasingbu amuka hana khurumjari।